ngasidiने Akashvani Sundrang Pau ma hajarake kuire Akashvani se tawdaba aduni mayam akoigi mi ani khakne amana migi ahoba thiba le amana ahoba menbagine wari ne abako amana ne kana gi ahoba lay haina ne ai nay se hore ne aduga hore ne adu tawre ne jamna launa hore ne noidi makuna asuk hore ne haina haiba mi amako do amaduna ne kana gi ahoba layba menjaluge he mane lum lambi chatpa khotpadane ura sune menjanbi ai masagi su menbako mana khallaga meliduna aina migi se menbi tardi mina su aigi su mengani ai ahoba su menbi gane aina khanna meline ba do amaduna kari ahoba se matam moka se phangingeda matam phangingeda nangse hore aina mane parcha tawrine bako mai masagi hobado khangdaba ado migi ahoba thiba aduni ahoba thiba ma ahoba menba ma do karambana ani duga chawri mayam haibiro kamenda mayam good morning chaga thakna rabo aidi hajita cha thakna loiri loina kaino ne Sundrang Pau se tawdoi se wari di mayam akoi ipu oina iboina diram ya bado ningsang daba ko ningsang ya lirai sini do hajiti hidak langdak su nongbudi tare khara sagolakani nutigi di hidak langdak to haiba ngamde isai khara tha ma khara taw tawrini content di sem daba jadabani na ko mayam bye bye.